Akaswani Imphal, Ningthooukhongjam Suni na pau pazari, ahanbada maruoiba pau. Bisnupur jilada mapamacha yauna miyoi ahum nongmay na kaptuna halamle amana thiba khangdri. Mukhyamantri da Unified Command ki chairman ohengadabani haina miyam na taksin naragli. More da ngarang laikidraba Manipur Police Commando W Somorjitpu Rajya Thakta ikai kumnabu utkre. Rajya sigi tongan-tongan mapam singda haukiba numit kharani asida thoganinda ba thogdok sing thokpa amadi misi mina hengalakpa asida yaningda ba phongdok tu ngasi khongjam kaya sangsenkre amasung Pradhan Mantri Narendra Modi na hairi Kendra Sarkar na lebaga sigi nagarik khudingmakta machiyoiba chinjak tingthina pizaba amadi ana layengi lamda matik chaba khudong chaba sing fanganaba honari Bisnupur jila ki Jingya Tamyada Laiba Khul Singda Singthakdagi Nongmai Kapsilakbagi Thogdok Thokpa Lepa Laitri Ngasi Numidamu Matung Khulai Paiba Miyoi Kharana Singthakdagi Kumtharaklaga Ningthooukhongjam Kunau Maningda Laiba Water Supply da Thabak Sudun Laiba Miyoi Ahum Nongmai na Kaptuna Hatkre Aikhoigi Bisnupur Paumi RK Manipur Sanana Police ki Pau Paladuna Hai Laikhidraba Sing Adugi Manungda Anidi Mapamachani Makoi Ahumak Ningthooukhongjam Kunau Dagini Ngasi Khulai Paiba Miyoi Kharana Manak Nakpa Chingdagi Kumtharaklaga Makoi Ahumbu Nongmaina Kapadagi Laikhidabani Laikhidraba Singi Hakchang Hujik Imphal gi Hospital da Pukhalakre Masiga Loinana Rims Amasu Thiba Khangdana Lairi Amaromda Zila Asigi Police na Makhatana Pamdaba Thogdok Thoktanaba Akanba Jeksul Thorang Lokhatpaga Loinana Thiba Humuki Thabak Paktaknana Chathaba Hokre Hiramasigi Matangda Aikhoigi Bisnupur Paumi gi Paudam Ngasi nungtin pung ahum khara helakpada Ningthooukhongjam Kunau amadi thinungai ga tainaba singlom thambada leiba lawukta inkhol koiduna leiba miyoi ahum nongmaina kaplamle makhoi ahumgi asiba haksang postmortem gidamak rims ta pukhre makhatana security gi akanba section thorang loinana mafam maduda hojik thiba humbagi thabak kanna sathari thorok asi masak khangdaba miyoi mari mangana singlomdagi kumtharaklaga nongmaina kaplamloga khulai thuna singlom satki haina uhubusingna paudam Akaswani Imphal gi paugi damak Ningthooukhongjam Thoksom Ramidaga loinana RK Manipur Sana Mukhyamantri Nongthombam Birenda Rajya gi Unified Command gi Chairman gi Phamsinau haiduna ngasi Khwaramban Ima Kaithel gi nupi singna Raj Bhavan da thomjinkre ngasi masing yamlaba nupi singna Mukhyamantri bu Unified Command gi Chairman gi phamsinagadabani haiba dabi da Raj Bhavan da tamna lakhe security force na nupi sing adubu Thatpadagi Imphal gi Treasury Office mamangi paringda akanba mawongda mungnaki amadi nupi sing adubu tankhainaba tear gas kapki tungda Khwaramban Ima Kaithel gi nupi kharena Raj Bhavan da changduna hojik Unified Command gi chairman oiriba Kuldip Singha unaduna wari sanaki unabadugi matangda paladuna Khwaramban Kaithel gi Asem Nirmalana hai Rajya Police Singna Mathau Pangthokpada Assam Rifles Singna ayetpa pibada natana Puruk Masel gi marakta Misang Mikhai Naibagi mawongda thabak Thauram kaya sathari haibagi wafam maikei kaya dagi lakli haiba wafam ngasi unakiba aduda security advisor da khanganki masiga loinana Manipur miyam gi pungning amadi ihul khangba Mukhyamantri Nongthombam Birenda Unified Command gi chairman gi pham sinagadabani hainasu taksenki security advisor gi maikei dagi Mahak Masana Unified Command gi chairman gi pham pairib asi Mukhyamantri Nongthombam Biren gi pautak matung ina paibani Adumakpu miyam gi apamba amadi tabi sing asigi yenglaga chairman gi pham makhatana paiba paidabagi matangda Mukhyamantri ga unaduna wari sanaragani haina pakhum pirakhi masiga loinana security advisor na nupi sing aduda moreda ehenba forcing thajinduna security gi mapangal hengat hannaba thorang lokhatle miyam gi apamba matungina rajya asidagi Assam Rifles lokthoknaba thorang chathabasu leire haina thajaba pirakhi hairi Rajyasta Thogliba Thogdok Sing asigi Waroshin Purakpa amadi Santi Thamnanaba Unified Command gi Chairman Mukhyamantri Nongthombam Biren Paifam Thoi haina Rajya gi Youth Affairs and Sports Mantri Govindas Konthaujam na phongdokre Moreda ngarang nongmai kamnabada laikhidraba Manipur Police Commando W Somorjitpu ikai khumnaba utuna ahanba Manipur Rifles da pangthokiba gun salute thoramda Sri Govindas Konthaujam na hai Rajya sida thogliba irang asi lamdam asidagi hawrokpa amadi saurokpa miyoina mamutana khangani maramasina Unified Command gi chairman gi pham Sri Birenda sinaba haibasi tawdaba yadraba thabak amani Sri Govindas makhatana hai Moreda kuki narco terrorist sing sa tharakliba thong asi laibak thibani
कुकी MLA Tarana खुदियक पीदुना मफम अदुदा राज्यगी सिक्योरिटी फोर्सिंग थमदनब ममांगदसु तक्सलखिब लैख्रे अदुबु मोरे असि मणिपुरी मफम अमनी मसिदा एखोगी राज्यगी सिक्योरिटी फोर्सिंग थमदुना ngakchabani मंत्री नमखा ताना हाय थोंगसिंग असि हेनमलकपदगी मुख्यमंत्री की मियेंग मखादा केंद्र सरकार की गृह मंत्रालय सिंधुना अकनब चेक्सुल थौरांग लखोटनबा खुसु खुलाइग लोइनना अहेनब फोर्सिंग ngasi यु अंगनबदा मोरेदा थाजिनख्रे महाकना हाय मोरी से कॉस्मोपॉलिटन करेक्टर में लेबसी ngaknaba honanabadamata sarkarna kanban thabak bayam lakhalakoi manungda khoi state security forces sing deploy tawwa neutrality maintain tawnaba central forces sing da honorable chief minister na hanadagi so kanna hairaga leikhaba pot amani adu ngaranggi thogdoksi yam laibak thiba makhoi di hanadagi plan tawraga khulai matik chana paiba khoi war da sijinaga da khulai kayam paira kanda state forces sing da attack tawrakani however high power committee security gi review meeting ama phamna matungda gi de para commandos na singba more da tharga koi common cookie people nataba narco cookie terrorism se fresh out tong na bagi program am hoji am kanna akoi gi honorable chief minister gi miyang makhada government of India na minister of home affairs na yam kanna hoji gi thabak lok khatle hadina koi maina pau khunje Imphal is zilla da chak thongnaba gas connection leitriba imung singna Pradhan Mantri Ujwala Yojana scheme gi makhada KYC ningthina tawraba beneficiary singi oina ahum suba tangka ki gas connection lobinaba zilla asigi deputy commissioner Khumantem Dainana khanghale ngasi porompata leba Imphal district administration gi conference hall da pangthokiba sak thongnaba gas lejadaba imung singda Ujwala scheme gi makhada KYC tawraba beneficiary singda lemna sak thongnaba gas yenthokre yenthokpagi thoramda deputy commissioner Srimati Dainana hai जिला असगी ओइना स्कीम असगी आहानबा मदि अनिसुबा तांककता KYC तौरबा अपुनबा बेनिफिशियरी लिशिंग कुनमंगा चामब्री शुमना निपानदा लेमना चाक थोंगनबा गैस कनेक्शन पीक्रे मांगना हाई इमुंग अमगी नुपी ओइबिसिंगी मिंगदा पीबा खुदोंग चाबा सी लौनबगी दमक रेशन कार्ड मसागी चही 39 हेलबा इमुंग अदुगी मियोइसिंगी आधार कार्ड बेनिफिशियरी ओइगदौरिबा अदुगी आधार लिंक तौरबा बैंक अकाउंट सिंग संगनी खुदोंग चाबा सिमियामने लौदुना जिला सिगी ओइना साकथोंग गैस कनेक्शन लेतबा युमथोंग लेतनब होनमिनसी हाइनसु दिशीना अपील तौरकली राज्य सिगी हौजी ओइरेबा इरांग असिबु लक्षिनब होनबदा सेंट्रल फोर्सिंग अमदि सिक्योरिटी एडवाइजर गी थौदांग असि करिनो हाइना शिवसेना मणिपुर प्रदेशना हंगलकली Imphal gi Babuparada leba dolasi gi office ta pangthokpa pawgi mifam amada dolasi gi president M Tombi na hai hauzik more sahar da oiriba phibam asida rajya gi security advisor na kari thorang paikhatle habasi miyam na khangningli Manipur da oiriba phibam asida kendra sarkar na meeting changbaga loinana unified command gi chairman khudakta sindokna ba Manipur da leiriba rajniti dol singna amat oina kendra sarkar da taksinbagi matam oire tabiriba pawasi Akashwani Imphal dagini राज्य से तोंगान तोंगान मफम सिंगदा हौकिबा नुमित खरनी असिदा थोंनिबा थौदोक सिंग थोकपा अमदी मिसी मिना हेंगलकपा असिदा यानिंगदबा फोंदोक्तुना ngasi खोंजंग कया संगसिनख्रे इम्फाल की मोइरांगखोमदा मसिंग यामलबा नहा कयागा लोइना नुपी सिंगना मुख्यमंत्री बंगलो तमना चंगसिलखी मदुदा सिक्योरिटी फोर्स कांगबुना मखोइबु थिंगननबा खोनबदा टियागे सेल कया कापखी इरांग अदु हंदबगा लोइना खोंजंग संगसिलकपा सिंगी मरक्तगी मियोयमा फाजिनखी Imphal is जिला की खुराई लमलोंग बाजार दसु दुकान अमदि कैथेल सिंग लोंदुना नुपी सिंग खोंजंग संगसिनखी कक्सिंग कैथेल अपुनबा इमालुप अमदि कक्सिंग बाजार बिजनेस वेलफेयर एसोसिएशन अनि न पुन सिंदुना कक्सिंग बाजार दंगसी वकत मिफम चथकी वकत मिफम अदुदा मियामना मोरेगी हानगी SDPO चिंगथाम आनंद हातपदा चेनबा मियोय अनि अदु थादोकपा यारोय मोरे शहर राज्य की सिक्योरिटी फोर्सिंग मटिक चाना थमजिनबियु राज्य की सिक्योरिटी फोर्सिंग की दमक कक्सिंग मियामना लेपली हाइबने चिंगबा खोलाव कया लाउखी People's Protection Committee कोंथौजम न सिंदुना ngasi मियामगी अपुनबा मिफम मा कोंथौजम लाइरेमी द पांगथोखरे मिफम अदुदा तोंगान तोंगान वारेप कया लौखी वारेप सिंग अदुगी मनुंगदा यूनिफाइड कमांड की चेयरमैन मुख्यमंत्री द सिनगदबनी हाइबा याउरी मणिपुर की हौजिक ओइरिबा तंगदु लेतादबा फिबम असिना मरम ओइरगा जरिबाम दे लेरिबा सरकार की महिलोइसिंग सिंगदा चाउन अकाइबा पीरे हाइरी हिरमसिगी मतांगदा अखोगी जरिबाम पाउमी ngathем बिश्वजित का केंद्र सिगी MLA MD असपुद्दीन गा अखनना उनबा अमदा हौजिक जरिबाम द ओजा लेतबा सरकार की स्कूल 13 लेरे अमदी जिला सिगी मपानदगी लाको ओजा सिंगसु जिरी द लेनिंगदबदगी सत्नबना ट्रांसफर अदुमक तौखी मरमसिना महिरोय अयाम्बा स्कूल ददी चाउन अवाबा मायुकनरे हाइना MLA na phongdoraki magna hai ekoi gijiri bamsina high school khangde higher secondary khangde primary school khangde satra masing yam banina oja laitabana anamba oibani
अदो इम्फाल लोमदगी थारक पा ओजासिंग सिदा याम बसिदाना तबनी लागा हेक्टर ट्रांसफर लोरग चटखिबा अदो यारगदि जिरी बामगी ओना तोंगानबा रिक्रूटमेंट अमा तोरग जिरी मचा हतन हापसालगा जिरीगी एजुकेशन डिपार्टमेंट सिसिंगन बदरकार ओइब्रा नि खाली मरम अदुना सरकारना सिगुंबा थबगसी यंगसनबा अमसुन स्पेशल अटेंशन अमा जिरी बामगी पिहनबा पामे All Manipur United Clubs Organization Amukona Haide, Security Advisor Kuldip Singh, Moral Ground of Pam Tado Pum to E, Lubazigi Chirolaman High, Rajasi the Hausi Oriba Tangdu Leta, the Pim Masigi Yangaga, Security Advisor, Lopum Topo Todang, Amata Loda Vanamara Mojuna, Mahak Moral Ground of Pam Tado Hibani, Sierra Cinemakatana High, Sarkar Irangasigi Warush Atumatam the Porotuna, Santi Hanjilhan Biu. Kangpukpi Jilagi oina ngarangdagi hauna chatharakiba Vikshit Bharat Sankalp Yatragi ngasi nini chanba nimita District Administration sinduna tongan ba Vivak Singhi oiba stall sing hangdoktuna miyamda sarkarna paikhatpa thaurang singi matangda ningthina khangankre Zila asigi henbungda leiba Krishi Bigyan Kendra ngasi akhang ahisingna sarkarna paikhaliba jatra asigi nungyoiba warol amadi tongan ba scheme singi matangda wangangki masiga loinana Flexim scheme singi matangda ningthina ipau yauba pamphlet singchu yenthokki jatra asigi sarugama oina Kangpukpi Jilagi tongan ba khul singda IEC van sizinaduna miyamda scheme sigi matangda khanganki Assam Rifles amasung Manipur Police ki apunba Khutpu amana ngarang Churachandpur Jilagi Likhai Village ta thibomgi thabak chathabada AK-47 rifle ama fagat kre pharaba polamadu mari lenaba police station da sinakre amaromda ngarang Assam Rifles na Sankaluk area da thibohumgi thabak chathabada truck ani da haptuna puramba ton tarani thoiromgi kwasupari fagat kre ariba polamasi mari lenaba sarkari ayaba yawraba chesang yauduna purambadagi fagat kibani punna bora samyangkai da haptuna Puramba kwasupari asigi mamal malemgi kaithelda lupa koti ama lak nifumari rom oigani phara polam singadu Kamjong Jilagi Forest Bit Officer sinakre haire Kamjong Jilagi Kampat Center amasung Kampat Kuno Village anigi lonabada ngasi Assam Rifles na thibumgi thabak chathabada kwasupari amasung tik using aina yadaba mongda purambadagi fagat kre pharaba kwasupari adu bek chatruk marfu mari da purambani Punaton yang kay mga rom oigadaba kwasupari amadi tik ugi mamal malemgi kaithelda lupa koti taret hengani Kuki jo purupna kundariba Manipur gi jila singda education gi lamda khudongchadaba kaya mayok nariba asi yenglaga marilenaba singa thabak paikhat pinaba Kuki Students Organization Sadar Hills na pungning chingsilakli mahiroi lup asin taliba dabi asida sogaladuna Kangpukpi jila da ngasi masing yamda mahiroi ching thoroktuna ZEO gi officials suspend tawbagi mayokta khongjang changsinkre Akashvani Imphal dagi pau tabiri Pradhan Mantri Narendra Modi na hairi Kendra Sarkarna leibaga siki nagrik khudingmakta machiuba chinjak tingthina pizaba amadi ana layengi lamda matik chaba khudong chaba sing phanganaba honari ngasi Vikshit Bharat Sankalp Yatraga mari lenana tongan ba yafatharangi beneficiary singi video conferencing gi khutangda wangangbada Sri Modi na hai Haukiba sahi mapana sida leibaga sigi myoi koti kun manga hena lairba pankhai makhada leramba adudagi thoraktuna sanmit londa kanaba piba ngamkre Kendra Sarkarna leibaga sida pukchel singa thabak tawba amadi lengak sasanda hena fagadhanduna lairba ko onabu honari Sri Modi na makhatana haukiba sahi tara sida leibaga sigi myoi koti marida lenyanaba paka yumsing saduna khusinakri hainasu phongdokki aroibada maroiba pau amuk hana Bisnupur Jilada Mapamasa Yauna Mui Ahum Nungmaina Kaptun Halamle Amanatiba Kangdre Mukhya Mantri da Unified Command Chairman Ohengadapani Haina Miyamna Taksin Narakli More Dangarang Laikidraba Manipur Police Commando W Somorjitpu Raijigi Takta Ikai Kumnaba Utkre Raijasigi Tongan Mapam Singda Hokiba Numit Karania Sida Tonganing the Todok Sing Tokpa Madi Missimina Hengalakpa Asida Yaning the Bapongdok Tunangasi Kongzangaya Sangsin Kre Amasung Pradhan Mantri Narendra Modi na hairi Kendra Sarkarna leibaga sigi nagrik khudingmakta machiuba chinjak ningthina pizaba amadi ana layengi lamda matik chaba khudong chaba sing fanganaba hotnari pau loijare